ꯑꯍꯥꯟꯕꯃꯛꯇꯗ ꯕ꯭ꯂꯣꯒ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯊꯣꯏꯅ ꯇꯔꯥꯝꯅꯛꯆꯔꯤ꯫ ꯑꯩꯒꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ ꯑꯦꯗꯚꯥꯟꯇꯦꯖ ꯑꯣꯐ ꯃꯔꯆꯦꯟꯠ ꯅꯦꯚꯤ ꯅꯠꯇ꯭ꯔꯒꯅ ꯕꯦꯅꯤꯐꯤꯠ ꯑꯣꯐ ꯃꯔꯆꯦꯟꯠ ꯅꯦꯚꯤ꯫ ꯑꯩꯒꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯔꯆꯦꯟꯠ ꯅꯦꯚꯤꯗ ꯖꯣꯏꯟ ꯇꯧꯒꯗꯕꯅꯤ ꯅꯠꯇ꯭ꯔꯒꯅ ꯄ꯭ꯔꯣꯃꯣꯁꯟ ꯇꯧꯕ ꯑꯃꯠꯇ ꯃꯔꯤ ꯂꯩꯅꯗꯦ꯫ ꯑꯩꯒꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ ꯃꯔꯆꯦꯟꯠ ꯅꯦꯚꯤꯕꯨ ꯄꯥꯝꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩ ꯃꯔꯆꯦꯟꯠ ꯅꯦꯚꯤ ꯖꯣꯏꯟ ꯇꯧꯔꯤꯕꯅꯣ ꯑꯅꯤꯃꯛꯁꯦ ꯄꯨꯟꯁꯤꯜꯂꯒ ꯕ꯭ꯂꯣꯒ ꯑꯁꯤ ꯁꯦꯝꯖꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯏꯟꯇꯔꯦꯁ ꯂꯩꯕꯤꯗꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯁ꯭ꯀꯤꯞ ꯇꯧꯕꯤꯕ ꯌꯥꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯏꯟꯇꯔꯦꯁ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯏꯟꯇ꯭ꯔꯣ ꯇꯧꯖꯔꯛꯑꯒꯦ, ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯌꯦꯡꯃꯤꯟꯅꯔꯁꯤ꯫ ꯑꯩꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕꯗ ꯀꯣꯏꯕꯁꯦ ꯃꯤ ꯑꯅꯝꯕꯅ ꯑꯗꯨꯝ ꯄꯥꯝꯅꯩ꯫ ꯂꯝ ꯃꯌꯥꯝ ꯀꯣꯏꯕ ꯆꯠꯄꯁꯦ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯕ꯭ꯂꯣꯒꯁꯤꯡꯗ ꯌꯦꯡꯕꯤꯕ ꯇꯥꯔꯒꯗꯤ ꯁꯣꯏꯗꯅ ꯈꯪꯕꯤꯔꯝꯒꯅꯤ꯫ ꯃꯔꯆꯦꯟꯠ ꯅꯦꯚꯤꯗꯤ ꯄꯣꯠꯆꯩ ꯏꯝꯄꯣꯔꯠ ꯑꯦꯛꯁꯄꯣꯔꯠ ꯇꯧꯕꯅꯤ, ꯂꯝ ꯑꯃꯗꯩ ꯂꯝ ꯑꯃꯗ ꯅꯠꯇ꯭ꯔꯒꯅ ꯀꯟꯇ꯭ꯔꯤ ꯑꯃꯗꯩ ꯀꯟꯇ꯭ꯔꯤ ꯑꯃꯗ ꯆꯠꯄꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯔꯆꯦꯟꯠ ꯅꯦꯚꯤꯗ ꯖꯣꯏꯟ ꯇꯧꯕ ꯇꯥꯔꯒꯗꯤ ꯂꯝ ꯃꯌꯥꯝ ꯑꯃ ꯀꯣꯏꯕ ꯐꯪꯒꯅꯤ꯫ ꯃꯐꯝ ꯑꯃꯗꯩ ꯃꯐꯝ ꯑꯃꯗ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄꯣꯠꯆꯩ ꯄꯨꯔꯒ ꯈꯥꯝꯗꯧꯔꯤꯕ ꯃꯐꯝꯗꯨꯗ ꯑꯗꯨꯝ ꯀꯣꯏꯕ ꯐꯪꯉꯤ꯫ ꯃꯊꯪꯒꯤ ꯄꯣꯏꯟꯠꯇ ꯍꯥꯏ ꯁꯦꯂꯔꯤ ꯑꯦꯠ ꯌꯪ ꯑꯦꯖ꯫ ꯑꯁꯤꯒꯤꯁꯦ ꯃꯤ ꯈꯔꯅꯕꯨꯗꯤ ꯑꯩꯉꯣꯟꯗ ꯑꯣꯄꯣꯖ ꯇꯧꯔꯛꯀꯅꯤ, ꯃꯔꯝꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯃꯔꯆꯦꯟꯠ ꯅꯦꯚꯤꯒꯤ ꯃꯥꯔꯀꯦꯠꯀꯤ ꯀꯟꯗꯤꯁꯟꯁꯦ ꯌꯥꯝꯅ ꯐꯠꯇꯦ꯫ ꯍꯧꯖꯤꯛ ꯑꯅꯧꯕ ꯀꯦꯗꯦꯠꯁ ꯑꯗꯒꯤꯗꯤ ꯖꯨꯅꯤꯌꯔ ꯑꯣꯐꯤꯁꯥꯔ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ, ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯀꯝꯄꯤꯇꯤꯇꯤቭ ꯑꯣꯏꯔꯦ꯫ ꯑꯁꯤꯒꯤ ꯃꯊꯛꯇ ꯆꯍꯤ 5-10 ꯃꯃꯥꯡꯗ ꯐꯪꯂꯝꯂꯤꯕ ꯇꯣꯂꯣꯞꯇꯨꯒ ꯍꯧꯖꯤꯛ ꯐꯪꯂꯤꯕ ꯇꯣꯂꯣꯞꯁꯤꯒ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩ, ꯍꯦꯟꯒꯠꯄ ꯑꯝꯇ ꯂꯩꯇꯦ, ꯍꯟꯊꯕ ꯑꯣꯏꯅ ꯎꯔꯦ꯫ ꯃꯔꯝꯗꯤ ꯃꯤ ꯃꯌꯥꯝꯗꯣ ꯊꯕꯛ ꯃꯌꯥꯝ ꯄꯥꯝꯅꯕꯅꯤꯅ, ꯊꯕꯛꯇꯨ ꯊꯨꯅ ꯖꯣꯏꯟ ꯇꯧꯅꯤꯡꯕꯅꯤꯅ ꯃꯔꯆꯦꯟꯠ ꯅꯦꯚꯤꯒꯤ ꯊꯥꯔꯠ ꯑꯣꯐꯤꯁꯥꯔꯒꯤ ꯁꯦꯂꯔꯤꯁꯦ ꯂꯥꯛ 1,20,000 ꯄꯥꯔꯁꯤ ꯁꯤꯒ ꯃꯤꯁꯤꯡꯅ ꯍꯥꯏꯗꯣꯏꯁꯦ ꯊꯕꯛꯇꯣ ꯐꯪꯉꯒ ꯂꯣꯏꯔꯦ, ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯀꯥꯎꯟ ꯇꯧꯔꯒ ꯂꯣꯏꯔꯦꯅ ꯈꯟꯕꯅꯤꯅ ꯃꯤ ꯃꯌꯥꯝꯁꯦ ꯑꯩꯗꯤ 70,000ꯗ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯊꯕꯛ ꯇꯧꯒꯅꯤ ꯍꯥꯏꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤ꯫ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤꯅ ꯑꯗꯨꯝ ꯀꯝꯄꯅꯤꯁꯤꯡꯁꯨ ꯄꯣꯂꯤꯇꯤꯛꯁ ꯁꯥꯟꯅꯩ꯫ ꯑꯁꯤ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯑꯦꯅꯤꯋꯦꯌꯔ ꯑꯦꯅꯤ ꯂꯥꯏꯟꯗ ꯊꯕꯛ ꯐꯪꯕꯁꯦ ꯈꯔ ꯑꯗꯨꯝ ꯀꯝꯄꯤꯇꯤꯇꯤꯚ ꯑꯣꯏꯔꯅꯦꯅ ꯈꯜꯂꯤ꯫ ꯑꯗꯨꯒ ꯃꯔꯆꯦꯟꯠ ꯅꯦꯚꯤꯒꯤ ꯁꯦꯂꯔꯤꯁꯦ ꯑꯇꯩ ꯄ꯭ꯔꯣꯐꯦꯁꯟꯒ ꯌꯦꯡꯅꯕ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯋꯥꯡꯒꯅꯦꯅ ꯈꯜꯂꯤ꯫ ꯑꯗꯨꯒ ꯁꯦꯜꯐ ꯗꯤꯄꯦꯟꯗꯦꯟꯁꯁꯨ ꯑꯗꯨꯝ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ, ꯃꯔꯝꯗꯤ ꯃꯔꯆꯦꯟꯠ ꯅꯦꯚꯤ ꯖꯣꯏꯟ ꯇꯧꯕꯁꯦ ꯀ꯭ꯂꯥꯁ 10 ꯄꯥꯁ ꯅꯠꯇ꯭ꯔꯒꯅ 12 ꯄꯥꯁ ꯇꯧꯔꯒ ꯑꯗꯨꯝ ꯖꯣꯏꯟ ꯇꯧꯕ ꯌꯥꯔꯦ꯫ ꯑꯗꯣ ꯌꯥꯔꯒꯗꯤ ꯀ꯭ꯂꯥꯁ 12 ꯄꯥꯁ ꯇꯧꯔꯒ ꯑꯣꯏꯅ ꯖꯣꯏꯟ ꯇꯧꯕꯤꯌꯨ, ꯃꯔꯝꯗꯤ ꯀ꯭ꯂꯥꯁ 12 ꯄꯥꯁ ꯇꯧꯕꯁꯤꯅ ꯁ꯭ꯄꯣꯟꯁꯔꯁꯤꯞ ꯀꯣꯔꯁꯁꯨ ꯑꯣꯏꯔꯅꯤ, ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯣꯐꯤꯁꯥꯔ ꯀꯣꯔꯁꯁꯨ ꯑꯣꯏꯗꯣꯏꯅꯤ꯫ ꯀ꯭ꯂꯥꯁ 10 ꯄꯥꯁ ꯇꯧꯔꯒ ꯇꯝꯕ ꯊꯕꯛꯁꯤꯅ ꯑꯃꯨꯛ ꯀ꯭ꯔꯤꯎꯒꯤ ꯀꯦꯇꯒꯣꯔꯤꯗ ꯂꯥꯛꯑꯅꯤ꯫ ꯑꯗꯨꯒ ꯊꯕꯛ ꯐꯪꯕꯁꯨ ꯈꯔ ꯋꯥꯕꯅꯤꯅ 12ꯇ ꯐꯤꯖꯤꯛꯁ ꯀꯦꯃꯤꯁꯇ꯭ꯔꯤ ꯃꯦꯠꯁꯇ 60% ꯑꯦꯟ ꯑꯕꯞꯇ ꯂꯥꯛꯄꯤꯔꯒ ꯀ꯭ꯂꯥꯁ 12 ꯄꯥꯁꯀꯤꯗ ꯑꯣꯏꯅ ꯇ꯭ꯔꯥꯏ ꯇꯧꯕꯤꯔꯣ꯫ ꯁꯤꯒꯩꯁꯤꯗ ꯑꯩꯅ ꯍꯥꯏ ꯁꯦꯂꯔꯤ ꯑꯦꯠ ꯌꯪ ꯑꯦꯖ ꯍꯥꯏꯕꯒꯤ ꯃꯔꯝꯁꯤꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯊꯕꯛ ꯐꯪꯕꯁꯨ ꯌꯥꯝꯅ ꯋꯥꯏ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯗꯨꯝ ꯀ꯭ꯂꯥꯁ 12 ꯂꯣꯏꯔꯒ ꯆꯍꯤ ꯑꯃꯒꯤ ꯗꯤꯄ꯭ꯂꯣꯃꯥ ꯏꯟ ꯅꯣꯇꯤꯀꯦꯜ ꯁꯥꯏꯟꯁꯒꯨꯝꯕ ꯇꯝꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯕꯤꯇꯦꯛ ꯏꯟ ꯃꯦꯔꯤꯟ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯒꯨꯝꯕꯁꯤꯅ ꯑꯃꯨꯛ 4 ꯌꯔꯁꯀꯤ ꯀꯣꯔꯁ ꯑꯃ ꯑꯣꯏꯈ꯭ꯔꯦꯀꯣ꯫ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯒꯤ ꯐ꯭ꯔꯦꯟꯁꯤꯡꯁꯤꯅ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯒ ꯅꯠꯇ꯭ꯔꯒꯅ ꯃꯥꯁꯇꯔ ꯂꯣꯏꯔꯒ ꯊꯕꯛ ꯊꯤꯔꯛꯄ ꯃꯇꯝꯗ ꯑꯗꯣꯝꯗꯤ ꯑꯗꯨꯝ ꯑꯣꯐꯤꯁꯥꯔ ꯀꯥꯔꯒ ꯂꯥꯏꯐꯁꯦ ꯑꯗꯨꯝ ꯁꯦꯇꯜ ꯇꯧꯕ ꯌꯥꯔꯅꯤꯅ ꯈꯜꯂꯤ꯫ ꯑꯗꯨꯝ ꯀꯣꯔꯁ ꯇꯧꯕ ꯂꯣꯏꯔꯒ $300 to $500 ꯑꯗꯨꯝ ꯆꯥꯔꯅꯤ꯫ ꯃꯊꯪꯒꯤ ꯄꯣꯏꯟꯠꯇ ꯅꯣ ꯏꯟꯀꯝ ꯇꯦꯛꯁ꯫ ꯅꯣ ꯏꯟꯀꯝ ꯇꯦꯛꯁ ꯍꯥꯏꯔꯤꯁꯦ ꯑꯗꯣꯝ ꯀꯔꯤꯒꯨꯝꯕ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯊꯥ 6 ꯁꯤꯐꯇ ꯂꯩꯕ ꯇꯥꯔꯒꯗꯤ, ꯍꯥꯏꯕꯗꯤ 182 days ꯁꯤꯐꯇ ꯂꯩꯕ ꯇꯥꯔꯒꯗꯤ ꯏꯟꯀꯝ ꯇꯦꯛꯁ ꯀꯛꯇꯦ ꯁꯦꯂꯔꯤꯒꯤ꯫ ꯁꯤꯒ ꯏꯟꯀꯝ ꯇꯦꯛꯁ ꯀꯛꯇꯦ ꯍꯥꯏꯁꯦ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯀꯥꯔ ꯂꯩꯕꯗ ꯅꯠꯇ꯭ꯔꯒꯅ ꯑꯦꯅꯤ ꯌꯨꯝ ꯂꯩꯕꯗ ꯐ꯭ꯂꯦꯠ ꯂꯩꯕꯗ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯀꯛꯀꯅꯤ, ꯑꯗꯣ ꯁꯦꯂꯔꯤꯗꯒꯤ ꯑꯣꯏꯅ ꯀꯛꯄꯗꯨꯗꯤ ꯀꯛꯇꯦ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝ ꯏꯟꯗꯤꯌꯥꯒꯤ ꯀꯣꯁꯇꯦꯜꯒꯨꯝꯕꯗ ꯅꯠꯇ꯭ꯔꯒꯅ ꯏꯟꯗꯤꯌꯥꯒꯤ ꯀꯝꯄꯅꯤ ꯁꯤꯞꯄꯤꯡ ꯀꯣꯔꯄꯣꯔꯦꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯒꯨꯝꯕꯗ ꯊꯕꯛ ꯇꯧꯕ ꯇꯥꯔꯒꯗꯤ ꯏꯟꯀꯝ ꯇꯦꯛꯁ ꯀꯛꯑꯦ꯫ ꯑꯗꯨꯒ ꯑꯣꯜꯃꯣꯁ 80% ꯑꯣꯏꯔꯒꯗꯤ ꯏꯟꯀꯝ ꯇꯦꯛꯁ ꯀꯛꯇꯦ꯫ ꯃꯊꯪꯒꯤ ꯄꯣꯏꯟꯠꯇꯅ ꯑꯦꯗꯚꯦꯟꯆꯔꯁ ꯂꯥꯏꯐ ꯑꯗꯨꯒ ꯍꯦꯜꯗꯤ ꯂꯥꯏꯐꯁ꯭ꯇꯥꯏꯜ꯫ ꯑꯩꯅ ꯑꯁꯤ ꯍꯥꯏꯕꯒꯤ ꯃꯔꯝꯁꯤꯅ ꯑꯩꯈꯣꯏ ꯁꯤꯒꯩꯁꯨ ꯂꯩꯕꯗ ꯅꯣꯔꯃꯦꯜꯂꯤ ꯊꯕꯛ ꯇꯧꯕꯁꯦ ꯗꯦ ꯇꯥꯏꯝꯗ ꯑꯣꯏꯕ ꯇꯥꯔꯒꯗꯤ 4 to 6 hours ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯕꯛ ꯇꯧꯔꯅꯤ꯫ ꯑꯗꯨꯒ ꯅꯥꯏꯠ ꯁꯤꯐꯇ
4 hours ꯊꯕꯛ ꯇꯧꯔꯛꯑꯅꯤ ꯁꯨꯃꯥꯏꯅ ꯊꯕꯛꯁꯨ ꯃꯇꯝ ꯆꯥꯅ ꯇꯧꯔꯛꯑꯅꯤ ꯑꯗꯩꯗꯤ ꯇꯨꯝꯕꯁꯨ ꯃꯇꯝ ꯆꯥꯅ ꯇꯨꯝꯃꯅꯤ ꯑꯗꯩꯗꯤ ꯆꯥꯕꯁꯨ ꯃꯇꯝ ꯆꯥꯅ ꯆꯥꯔꯅꯤ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯑꯦꯟꯚꯥꯏꯔꯣꯟꯃꯦꯟꯁꯨ ꯑꯗꯨꯝ ꯐꯔꯛꯄꯅꯤꯅ ꯃꯔꯝꯗꯤ ꯄꯣꯂꯨꯁꯟ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯁꯃꯨꯗ꯭ꯔ ꯃꯌꯥꯏꯗ ꯂꯩꯕꯅꯤꯅꯀꯣ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯕꯒꯤ ꯂꯥꯏꯐꯁ꯭ꯇꯥꯏꯜꯒ ꯑꯩꯒꯤ ꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏꯐꯁ꯭ꯇꯥꯏꯜꯒ ꯑꯅꯤꯁꯦ ꯑꯩꯅ ꯀꯝꯄꯦꯌꯔ ꯇꯧꯕ ꯃꯇꯝꯗ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯤꯗ ꯂꯩꯔꯤꯕ ꯑꯩꯒꯤ ꯂꯥꯏꯐꯁ꯭ꯇꯥꯏꯜꯁꯤꯅ ꯍꯦꯟꯅ ꯍꯦꯜꯊꯤ ꯑꯣꯏ ꯃꯔꯝ ꯑꯁꯤꯅ ꯍꯥꯏꯖꯕꯅꯤ ꯑꯁꯤ ꯃꯤ ꯑꯇꯣꯞꯄꯗ ꯑꯃꯨꯛ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯁꯨ ꯌꯥꯏ ꯇꯧꯗꯕꯁꯨ ꯌꯥꯏ ꯃꯊꯪꯒꯤ ꯄꯣꯏꯟꯠꯇ ꯂꯣꯡ ꯚꯦꯀꯦꯁꯟ ꯑꯩꯈꯣꯏ ꯃꯔꯆꯦꯟ ꯅꯦꯚꯤꯒꯤ ꯑꯣꯏꯅꯗꯤ ꯁꯨꯇꯤ ꯌꯥꯝꯅ ꯐꯪꯉꯤ ꯁꯤꯅꯤꯌꯔ ꯑꯣꯐꯤꯁꯥꯔꯒꯤ ꯀꯟꯇ꯭ꯔꯦꯛ ꯄꯤꯔꯤꯌꯗꯁꯦ 3 to 6 months aduga junior officer ki contract period na normally 6 to 9 months aduga as a crew 9 to 12 months asi se khoina promotion kai makhai contract period su diklani aduga salary su wangani aduga chuti su dum yamani maram asina khoina kaigumba jumda tholakpa matam da ko khoina tha ani hum gi chuti se phangane ba ko asigi matung da khoina tha ani hum komu laithage na खनब तारगदि अदुम लेथब जाय अदुम सिदि अखोगी चोइस लैरे अदुबु था अमा अनि अदुम लेथब तारगदि युमदसु अदुम लैनिंगक्ते अदुम शिफ्ट अदुम लाकनिंगै अदै जम कमु शिफ्ट लेरा कांदा कमु युमदा लाकनिंगै सि अहि पर्सनल एक्सपीरियंस निको असि मी सिंग अदुम तौनबनि अदुगा आइगी ओइनादि मर्चेंट नेवीगी वेकेशन से ख्वाइदिगी अचौबा एडवांटेज अमनेना खल्ले मरमदि कईगुंबा अइना मपालमदा लेरगा नत्रगना मणिपुरदा लेरगा प्राइवेट कंपनी अमदा थबक तौबा तारगदि खोइना थबक तौनरिसे नॉर्मली मंडे टू सैटरडे से दुम पुंग मपन तरा दगिना पुंग अहुम मरी खोइना दिल्ली मुंबईदा लेबा तारा दुम थेंग थेंग तौइको अदोइदि छुट्टी फंगसे वीकेंड छुट्टी लाने संडे गुंबदा छुट्टी फंगनी सिगी मतुंगदा खोइनागा था अनि अहुम मरी मंगागा छुट्टी लौगे हाबा तारगदि दुम थबक तगी पथा सुजारने ना हरकतबा माले मरम असिना मर्चेंट नेवीदा थबक तौबा तारगदि हयंगवाय अदुम फ्यूचरदा फैमिली का टाइम फंगबसे मर्चेंट नेवीदादि फंगद्रायना खल्ले होय युमदा लेबा तारगदि अदुम मतम फजना फंगेको अदोबा तारगसु मर्चेंट नेवीदा थबक तौबा तारगदि हयंगवाय ऑफिसर काबा तारगदि था अहुम था मरी थबक तौरगा युमदा अमकमु था अनि अहुम अदुम लेथबसु फंगे सेसे एना खल्लिसिना सुमाना था अनि अहुम लेबसिगा क्वालिटी खरा फंगद्रा एना खल्ले मरमसिना एना अदुम सेसे चूज तौजखिबने आइगी मथंगी पॉइंट सिदि मीट विथ डिफरेंट पीपल आई मसागी ओइना अदुम मिगी मिरम दगा अदुम चनिंगोबा अदैदि मिगी कल्चर येनिंगोबा अदैदि मिगी चिंजाक तो अदि मोइना कमाइन तौर थोंगी मोइ कमाइन तौर चाय अदुम लैदना मखल मखल अदुम खंगिंगोबा अदैदि अदुम खोइना शिफ्ट लेबा मतमददि खोइगी मीसिंगसे आइदि नेशनलिटी मखल मखल याम लेरक्तोनि अइना थबक तमिनरपदा बांग्लादेश अदैदि नेपाल इंडिया अदैदि श्रीलंका अदैदि यूक्रेन अदैदि इजिप्शियन अदैदि इंडोनेशिया वियतनामीज फिलिपींस सुमाइना अदुम मखल याम जामख्रेको अदो अइना पल्लिबसिंगसिगा अदुम अइ थबक तमिनरबा आतनेबको सुमाइना थबक तमिनरबा मतमदा मोइसु मोइना हैजबा मोइगी कन लमदमदुगिको मोइगी हेंजांग नापी अदुम अंगा थोंगा टेस्ट तौहल्ले अदुगा अइसु अखोइगी मणिपुरगी कांसोइसिदि मोइना यामना पामे अदैदि अदुम अइसु इरोनबा अदैदि अखोइगी मणिपुरगी मोंगदा nga थोंबगुंबा अदैदि येन थोंबगुंबा सुमाइना अदुम अमना अमा अदुम खोइ अदुम येनरा चामिनै यामना नुंगाइ सि आइगी ओइनादि एडवांटेज नि मथंगी पॉइंटना जॉब ऑटोनॉमी सीट मनुंगदा डिपार्टमेंट खाइदोए डिपार्टमेंट की मनुंगदसु रैंक तोंगान तोंगान खाइदोए रैंक की मतों इना तोंगान तोंगान बा ड्यूटी मतम तोंगान तोंगान बा रेस्पॉन्सिबिलिटी लेजे माइना कैप्टन हाइबस नम कमु पूरा कनोगी शिप पनम की मेंटेनेंस साइड मान लोनमक येंगेको अदुबु दे डिपार्टमेंट की ओइना हाइबा तागदि चीफ ऑफिसर की थबकसिना कार्गो हैंडलिंग तौबसिनी होइना शिफ्ट हापलिबा कार्गो मयाम से माना लोनमक सेनादोइनी सिगी मतुंदा मागी वाश आवर साइड सिगैसिदा इन नमलगी मफम से ब्रिज कविको ब्रिज ल माना शिफ्ट थौदोइबा मागी शिफ्ट थौबै मतमसिना पुंग मरी दगिना पुंग निपान फो 4 am to 8 am अदैदि 4 pm to 8 pm असि मागी ड्यूटी मतमनि सिगैसिगा अतोपा मी लागा थबक तौबा यादे दो मान ऑफिसर नेना लागा एंगोंदा शिफ्ट थौ हाबा यादे मरमदि मासु मागी ड्यूटी लेजे आइसु आइगी ड्यूटी लेजे
ꯑꯁꯤꯒꯤ ꯃꯊꯪꯗ ꯀꯩꯅꯣꯒꯤ ꯁꯦꯀꯦꯟ ꯑꯣꯐꯤꯁꯥꯔ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯦꯀꯦꯟ ꯑꯣꯐꯤꯁꯥꯔꯒꯤ ꯗ꯭ꯌꯨꯇꯤ ꯃꯇꯝꯁꯤꯅ 12 AM to 4 AM ꯑꯗꯩꯗꯤ 12 PM to 4 PM ꯁꯨꯃꯥꯏꯅ ꯃꯥꯒꯤꯁꯨ ꯃꯇꯝ ꯂꯩꯖꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯥꯒꯤꯅ ꯑꯃꯨꯛꯀ ꯑꯃꯨꯛ ꯅꯦꯚꯤꯒꯦꯁꯟꯅꯤ ꯁꯤꯞ ꯊꯧꯕꯒꯤ ꯅꯦꯚꯤꯒꯦꯁꯟ ꯀꯩꯅꯣꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯁꯦꯝꯕꯁꯤ ꯃꯥꯅ ꯂꯣꯏꯅ ꯁꯦꯝꯃꯛꯇꯣꯏꯅꯤ ꯑꯁꯤꯒꯤ ꯃꯊꯪꯗ ꯊꯥꯔꯠ ꯑꯣꯐꯤꯁꯥꯔꯁꯤꯅ ꯑꯃꯨꯛꯀ ꯑꯃꯨꯛ ꯄꯨꯡ 9ꯗꯒꯤꯅ ꯄꯨꯡ 12 ꯐꯥꯎ ꯁꯨꯃꯥꯏꯅ 12 ꯑꯋꯥꯔꯁꯦ ꯑꯣꯐꯤꯁꯥꯔ ꯑꯍꯨꯝ ꯁꯤꯟꯅꯔꯒ ꯑꯗꯨꯝ ꯊꯕꯛ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯊꯥꯔꯠ ꯑꯣꯐꯤꯁꯥꯔꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯤꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯁꯤꯞꯀꯤ ꯂꯥꯏꯐ ꯕꯣꯠ ꯑꯗꯒꯤ ꯔꯦꯁꯀ꯭ꯌꯨ ꯕꯣꯠ ꯁꯨꯃꯥꯏꯅ ꯂꯥꯏꯐ ꯁꯦꯚꯤꯡ ꯑꯦꯄ꯭ꯂꯤꯀꯦꯟꯁ ꯃꯌꯥꯝꯁꯦ ꯃꯥꯅ ꯁꯦꯟꯅꯒꯗꯕꯅꯤ ꯑꯗꯨꯒ ꯀ꯭ꯔꯨꯁꯤꯡꯅ ꯑꯗꯨꯝ ꯗꯦꯛ ꯃꯦꯟꯇꯦꯅꯦꯟꯁꯒꯨꯝꯕ ꯑꯗꯩꯗꯤ ꯑꯣꯐꯤꯁꯥꯔꯁꯤꯡꯗ ꯑꯦꯁꯤꯁ ꯇꯧꯕꯁꯤꯅꯤ ꯑꯗꯣ ꯏꯟꯖꯤꯟ ꯁꯥꯏꯠꯀꯤꯁꯨ ꯃꯣꯏꯒꯤ ꯇꯣꯉꯥꯟꯕ ꯗ꯭ꯌꯨꯇꯤ ꯃꯇꯝ ꯂꯩꯖꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯑꯇꯣꯞꯄ ꯃꯤ ꯑꯃ ꯂꯥꯛꯑꯒ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯗ꯭ꯌꯨꯇꯤ ꯃꯇꯝ ꯅꯠꯇꯕꯗ ꯂꯥꯛꯑꯒ ꯊꯕꯛ ꯇꯧ ꯍꯥꯏꯕꯗ ꯑꯩꯅ ꯇꯧꯒꯗꯕ ꯅꯠꯇꯦ ꯑꯩꯅ ꯇꯧꯔꯣꯏ ꯍꯥꯏꯕꯗ ꯑꯗꯨꯝ ꯑꯩꯒꯤ ꯔꯥꯏꯠ ꯂꯩ ꯍꯣꯏ ꯀꯔꯤꯒꯨꯝꯕ ꯏꯃꯥꯔꯖꯦꯟꯁꯤ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯇꯧꯕꯁꯨ ꯌꯥꯎꯏꯀꯣ ꯑꯗꯣ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯏꯟꯖꯤꯟ ꯔꯨꯝꯗꯒ ꯂꯥꯛꯑꯒ ꯑꯩꯉꯣꯟꯗ ꯏꯟꯖꯤꯟ ꯔꯨꯝꯗ ꯊꯕꯛ ꯇꯧ ꯈꯣꯠꯂꯨ ꯍꯥꯏꯅ ꯑꯣꯐꯤꯁꯥꯔ ꯑꯃ ꯂꯥꯛꯑꯒ ꯑꯩꯉꯣꯟꯗ ꯅꯝꯐꯨꯗ ꯇꯧꯍꯟꯕꯗꯤ ꯌꯥꯔꯣꯏ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯇꯧ ꯍꯥꯏꯔꯒꯁꯨ ꯇꯧꯔꯣꯏ ꯃꯔꯝ ꯂꯩꯇ꯭ꯔꯒꯗꯤ ꯃꯊꯪꯒꯤ ꯄꯣꯏꯟꯠꯇ ꯄ꯭ꯔꯣꯃꯣꯁꯟ ꯑꯗꯨꯝ ꯑꯇꯣꯞꯄ ꯊꯕꯛꯁꯤꯡꯗ ꯅꯣꯔꯃꯦꯜꯂꯤ ꯃꯤꯁꯤꯡꯅ ꯇꯧꯅꯕꯗꯤ ꯑꯗꯨꯝ ꯑꯩꯅ ꯍꯦꯟꯅ ꯐꯝ ꯋꯥꯡꯅꯕ ꯑꯩꯅ ꯍꯦꯟꯅ ꯇꯣꯂꯣꯞ ꯋꯥꯡꯅꯕ ꯍꯥꯏꯅ ꯑꯗꯨꯝ ꯑꯃꯗ ꯌꯦꯡꯊꯤꯅꯕ ꯑꯃꯅ ꯑꯃ ꯆꯤꯡꯊꯅꯕ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯣ ꯃꯥꯔꯆꯦꯟ ꯅꯦꯚꯤꯗꯗꯤ ꯈꯔ ꯂꯤꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯑꯦꯛꯖꯥꯝ ꯀ꯭ꯂꯤꯌꯥꯔ ꯇꯧꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯗꯤ ꯀꯝꯄꯅꯤꯒꯤ ꯀꯩꯅꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯗꯤ ꯚꯦꯀꯦꯟꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯇꯞꯅ ꯑꯗꯨꯝ ꯄ꯭ꯔꯣꯃꯣꯁꯟ ꯀꯥꯔꯛꯀꯗꯕ ꯑꯗꯨꯒ ꯃꯤꯁꯤꯡꯁꯤꯅ ꯇꯧꯅꯕꯗꯤ ꯀꯔꯤꯒꯨꯝꯕ ꯑꯩ ꯀꯝꯄꯅꯤꯁꯤꯗ ꯄ꯭ꯔꯣꯃꯣꯁꯟ ꯐꯪꯗꯕ ꯇꯥꯔꯒꯗꯤ ꯀꯝꯄꯅꯤ ꯑꯃꯗ ꯑꯃꯨꯛ ꯁ꯭ꯋꯤꯆ ꯇꯧꯕ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯀꯝꯄꯅꯤ ꯑꯃꯗ ꯊꯕꯛ ꯇꯧꯔꯨꯕ ꯑꯗꯩ ꯊꯕꯛ ꯇꯧꯔꯨꯔꯒ ꯑꯃꯨꯛ ꯍꯜꯂꯛꯄꯒꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯝ ꯑꯇꯣꯞꯄꯗ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯍꯦꯟꯅ ꯐꯪꯕ ꯇꯥꯔꯒꯗ ꯑꯗꯨꯝ ꯇꯧꯔꯨꯕꯒꯨꯝꯕ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯅꯩ ꯁꯨꯃꯥꯏꯅ ꯄ꯭ꯔꯣꯃꯣꯁꯟꯗ ꯌꯦꯡꯊꯤꯅꯕꯁꯤꯗꯤ ꯈꯤꯇꯪ ꯂꯤꯛꯅ ꯊꯣꯛꯑꯦ ꯑꯩꯒꯤ ꯃꯊꯪꯒꯤ ꯄꯣꯏꯟꯠꯁꯤꯅ ꯐꯦꯃꯤꯂꯤ ꯑꯣꯟ ꯕꯣꯔꯗ ꯁꯤꯞ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯃꯣꯁꯟ ꯀꯥꯕ ꯇꯥꯔꯒꯗꯤ ꯀꯦꯞꯇꯦꯟ ꯈꯪꯗꯦ ꯅꯠꯇ꯭ꯔꯒꯅ ꯆꯤꯞ ꯑꯣꯐꯤꯁꯥꯔ ꯈꯪꯗꯦ ꯁꯦꯀꯦꯟ ꯏꯟꯖꯤꯅꯤꯌꯔ ꯈꯪꯗꯦ ꯅꯠꯇ꯭ꯔꯒꯅ ꯆꯤꯞ ꯏꯟꯖꯤꯅꯤꯌꯔ ꯈꯪꯗꯦ ꯁꯨꯃꯥꯏꯅ ꯁꯤꯅꯤꯌꯔ ꯑꯣꯐꯤꯁꯥꯔꯒꯤ ꯔꯦꯡꯛꯇ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯄꯨꯔꯛꯑꯒ ꯑꯩꯈꯣꯏꯅ ꯆꯠꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯚꯣꯌꯦꯖꯇ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯐꯦꯃꯤꯂꯤ ꯄꯨꯔꯒ ꯆꯠꯄ ꯌꯥꯕꯒꯤ ꯆꯥꯟꯁ ꯑꯗꯨꯝ ꯐꯪꯉꯤ ꯑꯗꯣ ꯀꯝꯄꯅꯤ ꯈꯔ ꯑꯃꯗꯗꯤ ꯑꯗꯨꯝ ꯌꯥꯏ ꯀꯝꯄꯅꯤ ꯈꯔ ꯑꯃꯗꯗꯤ ꯌꯥꯗꯦ ꯑꯗꯨꯒ ꯀꯝꯄꯅꯤ ꯈꯔ ꯑꯃꯗꯗꯤ ꯑꯗꯨꯝ ꯊꯥꯔꯠ ꯑꯣꯐꯤꯁꯥꯔ ꯁꯦꯀꯦꯟ ꯑꯣꯐꯤꯁꯥꯔ ꯐꯥꯎ ꯑꯗꯨꯝ ꯌꯥꯕꯁꯨ ꯑꯗꯨꯝ ꯌꯥꯎꯕꯅꯤ ꯑꯗꯣ ꯀ꯭ꯔꯨꯒꯤ ꯀꯦꯇꯒꯣꯔꯤꯗ ꯂꯩꯕ ꯇꯥꯔꯒꯗꯤ ꯐꯦꯃꯤꯂꯤ ꯑꯣꯟ ꯕꯣꯔꯗ ꯁꯤꯃꯗꯤ ꯌꯥꯗꯦ ꯃꯔꯝ ꯑꯁꯤꯅ ꯑꯗꯨꯝ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯗꯨ ꯄꯨꯔꯒ ꯑꯗꯨꯝ ꯀꯣꯏꯕ ꯆꯠꯅꯤꯡꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯃꯥꯔꯆꯦꯟ ꯅꯦꯚꯤꯁꯨ ꯑꯗꯨꯝ ꯑꯦꯗꯚꯥꯟꯇꯦꯖ ꯑꯃꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯑꯩ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯩꯒꯤ ꯄꯣꯏꯟꯠ ꯃꯌꯥꯝꯁꯤꯗ ꯀꯔꯝꯕ ꯄꯣꯏꯟꯠꯁꯤꯅ ꯑꯗꯣꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯄꯥꯝꯖꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯒꯤ ꯀꯣꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯄꯣꯏꯟꯠ ꯃꯌꯥꯝꯁꯤꯗ ꯆꯤꯠꯊꯍꯧꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯀꯣꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯔꯁꯤ